नेशनल हेराल्ड केस का मरी लेना थांगलक चार्जशीट तो डिसमिस तौरे मसीना ताकपदी मोदी अमित शाह मखोइना कांग्रेस सिदिब मरानदो कोर्टना डिसमिस तौरबनिना अचुमना जोय ओइरे हाइबनी ngasi sahi taraga mathoi hena 2014 dagi Congress party da leader khudimak harassment pi amasung kihalli PMLA Prevention of Money Laundering Act sigi makhada mayam khudimak leader khudimak chief minister state khudimak ki chief minister adagi AICC ki leader national ki leader khudimak national herald case ka bari leina akoi Congress party ki lusingba Rahul Gandhi ji, leader of opposition, amasung aikoigi Sonia Gandhi ji, 2014 dagi hauraga, sahi taramato hena harassment piraga lakhibani. BJP ne sarkar hek lakpaga, Congress ki leader mayam jingse corruption charge da taurakanda, ground yaudana charge pirakanda election khudimak se mai pakna na ba BJP na honaraga lakhibani. Ngarang Delhi की कोर्ट अमना नेशनल हेराल्ड केस का मरी लेना थांगलक चार्जशीट तो डिसमिस तौरे मसीना ताकपदी मोदी अमित शाह मखोइना कांग्रेस सिदिब मरानदो कोर्टना डिसमिस तौरबनिना अचुमना जोय ओइरे हाइबनी ngasi sahi taraga mathoi hena 2014 dagi Congress party da leader khudimak harassment pi amasung kihalli PMLA Prevention of Money Laundering Act sigi makhada mayam khudimak leader khudimak chief minister state khudimak ki chief minister adagi AICC ki leader national ki leader khudimak opposition gi ti dana masida PMLA Prevention of Money Laundering Act sigi makhada kaya ya mohali ngasi aikoi gi Manipur da su hali Delhi da su wahali opposition lairi ba khudi ma Congress puna maki wahali ngasi makhoi na tawri ba thangkali ba charge to madu kakhi ba sina tai makhoi na miyam da minam bani achum ba natte hai ba simadi aikoi ngarang Delhi gi special court amana reject to ki ba dismiss to ki ba madumak na sakhi oire maram asina prime minister Narendra Modi moina semjam sajalaga national herald case ta केस पांजिनबा ईदी थाजनबा ईदी बु खुलाई वइना सिनबा मसे रिजाइन तौगदबनी अमित शाह मखोइना मफम खुदिमक्ता स्टेट खुदिमक्ता कांग्रेस की लइबा लीडर खुदिमक्ता थाजनबा ngaraangdi Sonia Gandhi ji Rahul Gandhi ji amasung atopa masigi aikoi gi defender oiba mayam ama aikoi leiri AGL Young India masiga National Herald case ka mari leina hale hair kan danga sidi sagal kiba mayam do madu baseless oire hana reject tawi maram asina Amit Shah ju mastermind tawa Amit Shah ju resign tawu to pani moral ground da ngasi Bharat ki parliament da amasung Delhi ki mafam kudimakta amasung state kudimaki capital singda asigumba Congress party singda masida false propaganda mayam ma tawrakan danga si anti incumbency leitaba sarkar ama sadana BJP na ngasi tawriba mayam singse oidabani namphakni justice deliver haibase ngarangi Delhi court na kakhiba madu semjan sajinbani haina charge thangalakpada kakhiba sin masina proof tawre maramasina haidiba Modi Amit Shah gi lenga kase masi mafam kudimakta irang thohanba santi lehendaba achumbabu kupchalaga thamba aran babu achumba saba masigi leader Modi Amit Shah se Bharat punamak se wahalle Manipur su wahalle santi lehendre communal ohelle hatred tawre community amaga dharma amaga taholle achumba chatpabu aran bane na haibadu kayam kuina thamgani maramasina ngasi aikona protest tawjaribase Manipur Legislative Assembly ki mamangda CLP leader aikoi lusingba amasung party ki lusingba mayam ama adagi leader mayam ama yawro tawjaribase masi mafam kudimakta asumaina tawbasigi condemn tawi aikoi
justice deliver tawirgatmak Delhi gi adugo special court madu aikoina thagatsari loinana aikoi gi leader Rahul Gandhi ji aran batawdi haibado ulle aikoi gi leader Madam Sonia Gandhi achum batawi haibado ulle maramasina Modi Amit Shah na haijan ba toksin ba oidaba padaba mayam se India gi praja khudimakna rajniti tawba khudimakna masina para ama tambibu oi khrasanu amasung asumba soidna joy oigani haibase masigi Congress party na ngasi mafam sida dharna tawjabani agasari me apuna